Image Pau the Ming, Tabi Besung Nam Anuradha de Bine Kununa Crimsari, Hosei Maroiba Pauda. Nasitaki Palamenki Nungzumi Pamahokre, Lok Sabah Mati Raza Sabah Animata Sarang Navatoke. As Secretary Skungi 2022, the 2022 regular star Kraba Uzasing Tolapi, the Bugima Uta Pendam District Chatari. Healthy timing and spacing between pregnancies for Planned Parenthood Haibatimda World Population Day Tharampang Thokre. Loinana MLA Kunkapirabadi Tataruki Manunda Anobalingang Sembang Amdrabadi MLA Pamduki Taduk Sage Haina MLA Toxom location of Pondokre. House of Pauson and Bizari. Ngachi July Tang Kunmathoi Ningtokaba Numita Palamenki Nungzumi Pam Hokre. Lok Sabha Masung Raja Sabha Animagda Charang Nabatoke Congress Whip Manikam Tegorna Adjournment Motion Notice PK Raja Sabadana Pahalgam Terror Attack Amasung Operation Sendurge Wapam Kananaba Ruring Janiga Humputereke Makada Congress MP Randip Surjawala Suspension of Business Notice Ama PK Ngasi Nongzumi Pampa holding agi mamanda Prime Minister Narendra Modi na permission da samlam na paudangke Parliamentary Operation Sendurge Matangda Kananing bage apamba Numaijinge meeting da Santalenga na pundoke India amasung Pakistan ge marakta ceasefire lakibadu US President Donald Trump na mediate Taukibage claim Tariba Aduki su Pazana Pakum Pikadabane Haina all party meeting da Karnataka San Kibani Operation Sindur Amasung Trump ge claim Aduge Pakum Prime Minister Narendra Modi na Pikadabane Haina Congress na Kana demand tauke Lok Sabha da Congress ge Deputy Leader Oriba Gogoina High Kebada Pahalgam attack amade security labs Lake Riba Highbagi Maru Eba Wapampo in a Kanagadabani, US President Ge Wapampa Aduda India Ge Amadi Indian Army Ge Tamnagi Matang the Izat Sopani Haneso Mahana Maranse Ke Bihar de Chatariba Botel Roll Drive Ge Matang the Su Gamina Pakum Pikadabani Haina Congress and demand okay. Rifle Association Sinduna Matangta August ke tang taratri tage hauduna shooting competition ama pangtorlagani maramasana Kaksang District Rifle Association dage represent taunaba shooting masana seda thawaya basana racingna August thage hanba chayon phawgi manungda ming Aadhaar card amade passport size photocopy ani Kaksang District Rifle Association da pisanaba Kaksang District Rifle Association ge General Secretary na thorakpa cheralamana khangalakle Mahila Sangeet Academy Kaksangna Singduna Pungyam Yaibagi Tharampa among us a Kaksang Torrent Wang Madaleba Community Hall da Pangtokana Miam da Woodcray. Tharamaduda the meeting lent Oina Hanagi Kaksang Kendrage MLA Waisur Sanda Rita IAS na Tharamapo Oina Caretaker Chairperson Kaksang Municipal Council and Sanjay Kumana Amadi Ikai Kumnaraba Mitung Aina Superintendent of Police Kaksang District Priyadarsni Lystrom MPS na Saruya K. Tharamaduda Toiba Meeting Lenge Waram Priyaduna Waisur Sandana Pondoke Bada Sankritant Asi Culture Heritage da UNESCO na Mas Culture Amani Adubo Culture Asi Hauseg Sitharapa Amadi Tamna Masigi Chanaramba Chanapathapa Kanglon Ke Amusilakle Masi Mutkidanaba Aikoina, Honaba Matautai. Amoram so Hausake, Matamda Aikoina, Pangtugliba Deva Karmage, Taramda, Hena Matampa, Manghanba, Pisha Sanghanba Amade, Taudok Tokliba Imungda Hena, Wahanbage, Mawanka Amasa Taragli, Masi Hausake, Haugalakliba Mirolna, Sangritanta Asage Maramda Hena Tizenduna, Artist Singh. Barman Singh Amadi Arangpamna Chingba Akanga Ahe Kyaga Tato Trasan Tamnaduna Kara Samduk Sanjanta Yabra Haibadu Nanaba Matam Oire Hanis Pondoke Taramadada Pungyaba Amadi Isai Sapa Artist Kulomna Sarugyaduna Pazaraba Kumai Ado Miam da Kudon Tamdana Miang Tahanke Taramadada specially invited Soina Kaksang Municipal Council Councillor Singh Mohammad Alauddin
Allies Nanau, Jamjam Foundation and Associate Worker Wabaka Assembly Constituency, Amasung Mayang Lambam Rabi, social activist Rabi Jolly Risu Sarugaki. All body, particularly a body like helicopter of the Hosikanji, something in the show, Sakitun taken new, Sakitun new, beyond the Wanga. Aku mak pari lai tinggi tu kalau tu macam mana kan, thukai raga ni macam tu padi, hatian kalau na sakit tu tu kari tu kalau kari sesat patak masa aku alam mak bangun tu, ini kalau kira dulu tu, sambil pergi raga sakal kada, apa sakal sangsen lagi mak, jadi raga sakal tu si raga si thukai ini, pak kah ini hendak mak. Status de tole ba irang asna marampo oidina law mapong phana oba yadana leram laba suguna assembly constituency ge lapham sing ke MLA ke ranjana mang masamaga serok da laiduna law panba mapong phana Hawan Kraba Matung Seroge Low Pari Chamri Romda is and get big at the bar to be to render Saba Kata Damsu, Nasidiki Nauna Amoka Samjama Hokray. Seropod Trigi, Aruba Sarukta Ladybah, Tingelda, Ladybah Kata Damna, Samzimba Aduda, Sugno Assembly Constituency Manung Chamba, Coxen Kuno, Sugno, Amadi Serogin Naha, Chanirom, Henbana, Sarugaki. Assam Rifle BSA Amadi State Force in Nangak Senduna Tongan Tonganba, Machint. Ani forward season aduna Jagpi Turenda Jatakiba Dam Samchinba Aduka Madilena MLA Ranjina Ngasi Samliba Dama say Seru the Leriba Maite Nepali Amade Bengali Singe Lau Singu Ubada Yamna Maruoi Damba Asedagi Pirapa Isangasi Serugi Lopari Chambri Hanbada Ishing Pituna Chatok Lehengaduri Asigumba Lomi Singe Maru Ekrabadam Ase Hanade Lana Mio Karana Lomi Singdege Pau Lauraga Semlambani Adubu Lisinganida Maki Alexander Mai Park Kraba Matung Dagiti Lomi Singdege Lupa Amapawa Lautana Asangba Selsing Adu Emelegi Lokende Area Development Fanna Sentana Lagli Lunana Dam Ase Matamga Chunaba Monda Permanent Structure Amasemnaba Congress Lengake Matamda Mari Lainaba official sing Punduna Lakre Adubo Matampa Aduda Chagpiturenta Asi Chahi Kudingi Iching Jenbage Magai Honglambana Saba Yaramde Hausak Titurenda Asi Iching Senba Maikaida Ahongba Laitabadege Lengake Mari Laina Basingda Amohana Permanento Ebadampa Ama Sananaba Seronta Pirabasunga Si Fauba BJP Lengagasana Yama PB3 Asuna Lengangna Miamge Kandrabasu MLA Ama Oina Miamge Yai Panaba Tabaktoba Ase Yamna Matau Taduna Kumza Lisinganidege Hausak Fauba Dama Ase Semduna Lakpani Dam Semba Hauba Asina Suguno Assembly Constituency da Mahangna Numit Tarani Hena Laiduna Miamda Koge Kulai Paibasangna Nomai Kablakani Haina Akiba Amata Lehendana Low Palhaliba Asikishu Sauna Mai Papa Amoregani Haiki Amaramda Emelena Supamda Masamak Laibage Matakta Achangba Sempam Potolaga Dam Semba Aduda Serugda Leba Maite Nepali Amade Bengali Singe Maike Dige Emelebo Tagapapunda Dagley Maru Ena Emelege Asegumba Tawong Asina Lana Marampo Oiduna Lanjanaru Roba Lomi Sanga Anawatona Ama Habduna Akiba Amata Yaudana Low Panba Ngamhale Loinana Haukiba Sahi Singdaso Emelena Lomi Singda Matamatangi Oiba Tonga Tonganba Mating Singa Pangduna Lakpa Adu Hana Mahi Charagani Asagumba Emelege Mateng Asagitamak Seroge Miamna Gaidununda Kawangam Haike Damse Nasimak Loibum Drobaso Hayem Hawgi Manungadi Loiragani Adno Lakpiriba Aroibada Mukana Lakpiriba Igi Kendragi Kaksim Kudagi Sunu Dagi Adagi Serau Dagi Youth Mayama Thokdara
ngasi gi sem saba sila chawba thawdang lori ba mayam khudingmak ai gi site gi hanna thagat chari haina smai thamjage High secondary school singda lairik takpiriba lecture singi bifam thokpal regular oiba tolop madam sangna pibidabana maram boiraga lecture association manipur lamna changsilakiba pendown strike manung chana tise high secondary school ge lecture singna strike sathakre samasage mahiroi ke abo takpi tambiriba oza singka asina satharakpa mari lainaba authority singna Bengadoriba Oza Singh Wabana Kamthengle Haina Tampasana Girls DJ High Secondary School Ge Chemistry Department Ke Lecturer Toksom Ranjit Maide na Pondokre Ngasi DJ High Secondary School Ge Tungamba Department Chunge Lecturer Singna Tathagiba Pendant Strike Aduda TH Ranjit Nam Akataraduna Lengang na Thamliba Lecture ama khanbage name sing ngangna kumjale sangani tarani panda khallaba matung lisangani kunithoge January ge tangka nipanda regular ta ke amade lisangani kulumdo ge April ge tangka amadege regular pe piba haugadaba adu ngasi phawba pidabana leiriba oza singda aduke matige awaba ka mayona halle amadi mari lainaba department ke mayor sing unaba khak natana governor phawba unarabasu matamba ngaikho haibasi natana ngase fawbada kariguma positive oiba response amata phanglaktabana maram oiraga lamna haiba khongjanga ase sangsinaba wareb lokhibane haike masida natana karigumba lagliba tang kuntaro phawge manungda oza singna taliba demand singke pidaba taragade makhatana akanba khongjangya changchalagane haiba wafam singsu phongdokhe koina single regular pay amaba phangdabida koina kathoga koi sagi awaba mayam leiro yaw sida marak sida oza singa lainana nagidana leigidu si yawrabani oza ahu lain bangamdana maramdi khanbi yomam su khani pan manungda amuk tolopiba adusu regular tarbada onche ki tolopibi sida di koi mayam si asokki matik victimize koire Amaramda school as a vice principal OIDB Nongtombam Femina Devina Haikebada Mahiroi Lisenka Amaka Chamapalom Ladiba School Asida Tongantongamba Department Ke upon ba lecturer Yankai Humdoina Strike Chatharpa Asana regular class ta Jauna Kaiba Pide Skunge Maike Dege Ahangba class sank Menkanaba Honarabasu Manipuri Amade at the department Karage Oina Oza Singh Pulaver Strike Yaukibana Atopa subject Singna Mahota Sinjanaba Honari Loinana Segumba Maram Singh Ase Labana Lenga ke Mari Lenaba Singna Mahiro Shinge Kandona Strike Tauriba Oza Singda Atubada Yasinaba Ama Purakpio Mahiro Shinge Academic Atmosphere da Akaiba Pibigano Haiba Wafam Singh Supumdoke Masida natana mahiroi singi maike dagisu oza singna sangsilaba khongjanga asi athubada loishinaba mari lainaba singna ming changbiu lamda masida leptana tholak leba irang singi marakta oza singna asumna amok torokpa asina syllabus cover tawba ngamla roidra haibiki me paiba leire amadi nongma kangdana lamda masida thokleba irang asina sokarama matamda mahi mapung phana tamba phangadage kanduna Leiringai Cherak Sida Asagumba Strike Asana Amok Tungi Yumbi Urakadariba Mahiro Shinda Awaba Pibigano Haineso Abil Dauke. Tolopi Toktabai Mantongamba Dimasang Taladuna Hokibakum Salisangane Tarani Panda Laukiba Lengake Makada Ladyba High Secondary School Ge Oza Singna Ngasideke Pendown Strike Kongsang Changchen Ba Hokray Pendown to Strike Kongsanga Se Ngasideke Zulagi Tangkuntaro Fawa Sathagadabani Oza Singna Kongsang Changsalapana Marampo Oraga Mahiro Shinge Academic Atmosphere da Akaiba Pire Strike Asiga Marilenana Sise High Secondary School Ge Oza Amana Pondorapada Haukiba Kumsal Lisangane Tarani Panda Laukiba Oza Sing Lisangani Kunito de regular Tare Haiduna Lengana Oda Tokraba Matung Lisangani Kulumdoi April Dage regular Taraba Oza Sangna Pampam Tokpa Tolopirakane Haina Oda Tokiba Leragasu Ngasi
chahi ahum sujalawa fawa pifam thokpa tolo pipidana lerapa asina maramba oiraga oza sangne pendown strike ase chungsilakpane maramba asina lenga ke maike degi oza sanga sage regularization ningthina tawbiduna pifam thokpa tolo ba do pitokbiduna mairoi shinka ase regular class taunaba honabiyo oza sangna taleba dimata ase lengang tabidaba taragade makhatana kari karamba khongjang sangsilakani haiba adu makhatana khanaragani haina phongdokhe ki waina di khoi 603 aduga khoi school gi waina di khoi 14 lecturers khoi na si khoi gi contract newly regularized si jina dang class lo da class e di mati paralyze oil kuno jo ka mun lecture ka le mun 14 jo khoi 603 da CC gi waina 14 oil Tribal Youth Council Manipurna Manipurge Governor Ajay Kumar Balaga Unaduna Wari Sanarba Matung Hausik Oriba Tribal Issues Singe Madanga Memorandum Mama Pisan Kray Memorandum Pisanba Aduka Marilenana Council Aduki spokesperson Ninglai Chang Games na Pongdorakpada Ngasi Manipurge Governor Ajay Kumar Bala Unarubagi Maroeba Pandamdi Hill Area Committee Ase Chahi Yamba Amadi Matam Asiga Chunadaba Bodi Ema Oire Marambaduna Legislative, Financial Amati Executive Power Laitriba Asigi Yengduna Atuba Matamda India Langangna Amendment Tawbiyo Amati Chahi Humbomapan Suraba Village Authority in the Hill Area Act 1956 Asiso Ningtina Matau Tauba Ngamlaktaba Hill Area Singe Chapat Tharangi Oiba Tabakya Kungi Ladiba Ningtau Aduna Masage Pocket Money Dege Putotuna Lady Lenana Gamenki Maike Degi Lakadaba Sempam Sink Tadarak Tabana Tawgadaba Tabakia Amatawangam Dana Lady Basinka Ase Tawangam Nanabasin Bio Haina Manipuri Gavanada Taksaki Bakaloinana Tungantongamba Demand Sinkia wa Memorandum Amaso Gabanan Da Kuchanaki Haina Pondoki Sidako project yamli tawi aduga loishin daba loi the bida tham graba ashu tuna speedy completion tauna ba high gre loi bada wiki Hujik Mandibuda situation se Kugiga Medigi Lance class two with a lotion about the shop appeal the way Angam Popa Matamda Yerbamakai CS Operation Daudana Punaba Honaminesi Haina Health Services Director Dr. Chambo Gonmain Pundokre Ngasi Directorate of Health and Family Welfare Services Amadi SHS National Health Mission Sinduna Lampempadalaiba Indian National Association to Ima hold the healthy timing and spacing between the pregnancies for plant perinatal hyperthemda Pangtokiba World Population Day 2025 Kitaranga Marilenana Wapamasi Dr. Chambo Gonmain Pundokibani Tharumpa Aduda NISMG State Mission Director Dr. M. Dinesh, Family Welfare Services के Director Dr. N. Hemanta Kumar, Amadi Health Services के Retired Gynecologist Dr. C.H. Navakantana, Akhanaba Meeting Oina Sarugya K. Dr. Chanbo Gonmaina Makataraduna, Hausaki Matamba Asida Mama Oibi Shingna, Angang Yamna Popa Ngamdriba Asi CS Tauraka, Anganga Unabake Maramba Amana Ayambane Mahosage Matamdadi Mironbe Nupisingna Imungi Wai Taibanisingba Tabak Singda Mateng Bang Sinduna Haksang Sajent Oina Toba Maramna Anganka Unabada Normanda Anganka Ayamba Da Kaitana Pokpangam Laki Hausake Matampa Asidadi CS Ayamba Tauraga Anganka Ayamba Unaba Maramna Mama Oibisina Anganka Ama Natraga Anidagi Hena Pokpangam Nadre Miamna Family Planning Hadaga Anganga Masing Hantana Pokpa Oina Launariba Adunate Family Planning Haibadi Puliba Anganga Amadi Mama Adu Masamo Fana Tamba Amadi Imung Adu the Ladyba Mipung Kudink Nungai Yapana Leminaba Haibani Hausik Malenge Oina Missing 8.23 Vilenta Oidi Masaki Manungda India Ge Oina
missing 1.44 billion to oiri aduga lisangani taramathoy census ke matung ina Manipur gi oina missing la contracted oiri haiki Chahi sigi chatharakliba 76 soba band Mahotsav ke sarukama oina ngasi Salem Tharda Labor Industry and Estate Chandenda Divisional Forest Officer Sandenta Amadi General Manager DIC Chandena Sinduna Industry and Estate Asige Akoibada put Maridege Taruk Fawa Wangadaba Uchara Chamaga Yankiram Thakre Ngasi Palantharamda DFO Chanden Dr. and Munan Maitei Amadi General Manager DIC Chanden TS Bijal Singh Anina Athoiba Lengbirapa Oina Saruyake Ngasigi Waipanba Lai Satpa Amadi Yengbada Pazaraba Laihau Bokol Asoka Hainau Haikru Amadi Jamna Singhba Uzara Singh Thabaga Mari Lenana Dr. and Munanda Maitena Haikibada Ngasi Aikoina Lebaksan Batungna Ekpet Marke Nam 2.0 Oge Makada Uzara Singh Thari Masida Aikoina Kaurodabadi Usinga Ase Malemda Hingliba Jiba Singhidamakta Katholaba Imani Una Atopage Kanabato Batanatana Masage Oizaba Kaidununda Amatalaude Makoidi me Bigidamakta Mapunchi Supa Kathoklaba Jibani Aikoina U Thazan Bada Amang Malaite Dr. Munana Makatana Haikibada Chandenda Aikoigidi Hanadigi U Yamna Hauduna Lady Kanbiruno U Yamna Hopagi Amang Malaite Kanabakaktani Ngasi Tharaba Usara Singasana Matam Karage Matunda Industry and Estate Asida Kanabakaradi Soidana Piragani Maramasina Mipung Kudimangna Amadi Department Singe Office Kudingna Ngasi Industry and Estate Pangthop Pagom Makatana Uthabio Haina Dr. Anmanan Maite DFO Chandena Media Githongda Miamda Apil Toki National Legal Services Authority Manipur Legal Services Authority ge Miyank Makada Moirang Legal at Clinic Special Legal Services Camp Amadi Bisnupur Forest Division ga Kusam Naraga Sinduna Bana Mahotsav 2025 ga Marilenana Moirang Oka Hongbungduge Moirang Sribung Rota Fawba Uchara Kya Tabakalunana Saman Kakre Morang Legend at Clinic Volunteer Singer Special Legend Services Camp Volunteer Singer IDP Amasunka Morangi Nahakya Sarugyaduna Urum Langba Sangduna Talaiba Amadi Uhipanba Makange Usara Kya Thake Lunana Satsanna Naithik Mahandanaba Sambal Kake Tharumduda Sarugya Kibi Morang College Camels Legal Aid Clinic Coordinator RK Sagitomina Pundor Kibada Ngasi Thariba Usara Singh Tharaka Hekta Hogadaba Natabana Haunaba Ngaka Sen Nabasu Honagani Sara Singha Asina Hingnaba Honabada Miamna Su Manakta Sa Santa Punsinba Naithatba Tobigano Hingnanaba Mating Pangbiu Haiki BJP amadi makoiga seminariba MLA Yankai Leba Party na Anoba Lengaka Amasemba Ngamdana Leriba Asi Opposition ge MLA Manga Leriba Asida MLA Kunkhak Pirebadi Tha Taruk Phawgi Manungda Anoba Lengaka Amasemba Ngamdrabadi Punse Supagi Oina MLA Formdagi Thaduk Serge Haina Kundrakpam Assembly Constituency ge MLA Thoksamba Location Phongdarakle Waphamasingasi Upal Thasi Upal Hingansi Anda Jutngi Tang Taramari Hauduna Manipur gi Mapam Gyada Chatuna Miamda Pausan Pikiba Environmental Activist Manikanta Modum Obge Tharampa Ama Manipur Press Club ta Pangukiba Aduga Marilena Pokibani Tharamaduda Kundrakpam Assembly Constituency ge MLA Toksamba Lokesor Kamongo Bog Assembly Constituency ge MLA Okrampa Surjakumar CDPO ICDS Project Wangoi ge Sinam Tampa Mobsta Group of Institution Managing Director Manos Sesabam
Subaltern Uplement Organization Secretary and Proprietor Tania Fijolge Wairok Pump Baby Chant Like Mandate Grove LMG Manipur Secretary Ojit Chorokhaibam Social Worker Alhas Riazuddin Khan Senagi Chairman and Managing Director Dr. S. Kumar, actor and social activist Sadananda Hamomp Amadi, BC Manipur had a quarter advisor SMP Ibom Chana Thoibam Mitunglan Sangoina, Saruka Kibagaluina, MLA location Makataraduna High, Manipur da Hokibacha Hilli Singani Kulumdogi, Megitanka, Homdegi Haudunanga say forward Chatadegli by Irangasana Marampo Oiduna, Miam Wana. Khangna dingai tereka asida lamda masida leriba BJP ga punna chaminariba party singna lenga ka ama sembage khudong saba leriba su ngasi pawwa anoba lenga ka ama semba ngamdana leba asimak angakpa phawi hauzi opposition da leriba MLA manga asagi mathakta MLA kunda khakta pirebadi tha taruk phawgi manungda anoba lenga ka ama semba ngamdrabadi punsi suppage MLA famdage thaduksage Loinana Anoba Lenga ka ama semba ngamdana lamdam asada President Rund Thamlibra natraga personal rule haiba khangba ngamdre amadi Manipurda hausak leriba phibamba sida makatana PR sangtharakpa taragade maduda thorakpa phaphatage texak pumba hausak leriba BJP ga chamineriba MLA sangna bugadabane Lenga ka ama sembage majority leriba MLA singna ngasi fawba phabalenga ka ama semba ngamdaba asmak yamna lebak thibani BJP na anobalenga ama semba ngamloidaba taragade miyamda khusinabiyo miyamna pamba phabalu chingba amate Makada anobalenga ka ama semna bahona zage loinana BJP na anobalenga ka ama semlagane haiduna ngase fawbada miyamda minamduna lagle karamba matamda anobalenga ka ama semduna miyamda tangdu laitana lehengadage haibadu asengba chumba ama miyamda athuba matamda khanganba pami haina suphondoke kami kita yang dokter lagi, oh dah ada tahu lagi kan hajar ini, masa ni mana? Kali ini siapa sama jatuh kan? Jatuh aja lagi ni, oh ini hajar berarti, perjalanan apa tabi pada, oh nangi proses kali ini nangi itu nangi biu tu biu, kau dengan siapa? Kau ini lagi kau ini macam je, oversize itu juga, kami nak tahu tak? Kau ini macam tu. Misalnya sekarang kalau lala macam tu ya, semua orang apa? Jadi semua loh, orang loh kalau lala itu mereka kamu orang, macam tu hayung apa? Kau tahu ni, sekarang. Lambi thong sambada politics tawgum se MLA ama oina mahak su tawroi miam su tawirakano lambi nungai traga rajniti tawrakati mai pakpa ngamloi kanaba phangloi haina langthaban assembly constituency ge MLA karam samna phungdoragle wafoma singa se langthaban the kendra ge manung channa Manipur University ge awang thangba Saro Catholic School kantiboga tainaba ge lambi semba ge yengsen baga marilena na MLA na phungdokebani MLA karam samna makataraduna ha Visit Pamenda Langthabal Kendrige Oina Lambe Kuntra Manga Yauri Masida Yamna Quality Level Lambi Ama Sengodaribani Maru Ina Proportion Asi Hana Palamba Mamange Lenga Ke Plane Masigidamag Plant Mamange Gamenpo Tagat Pasopondoke as a quality level Lambi Ama Semnaba Honabada Miamge Cooperation Piba Yamna Darkatai Lambi as a persona Semnanaba Honabada Lamba sopane chingba tholakpa yabanina amade drain su leibanina puna cooperation pimina raga thabak tamina se haiki harirba lambi asi delhi the best of a company amana sengodaba oibana phajana samlakani haibagi thajablai concrete ke oiba aphaba lambi amade soidana phanglakani thajai haiki adubo kanagamba kharana lambi da politics hekta tausanba asi phatte haujik lambi tingliba marak sida miyoi kharana politicalize tawraga MLA na oidaba ngangaga prajabu minambage maungda miyamda lana uhanaba honabage social media da thagaliba asamak laibakti bane haiki lambi singe haujike phibam
Sigi matangda pallatuna mahangna hai hairangoi thongi nambul mapanta pauraga mantri khongka makhage lampau pauba PMCSY da lupa crore homge thabak yaurak leire adabu tender tawbada chainaba khara thokpadagi madam khara ngainabani hairiba chainaba asi manipurade adamu thoi adabu madam khara ngainabagi khudong sabal lauraga kendra asagi development lambi thong semtuna Saukunaba honoriba ase victimize taunaba satharik liba thonga ase lepiu tawbigano hai kibagaloinana lambi semdabage makok thongba singda complaint tawba kaide adubu tawriba afaba thabak tasu encourage tawminasi tawriba thabak tu singthaminase phongdoke fazana fully cooperate tawbiri tawsu tawgani aduna thuba matamda lambi singge adi company nasu aduga engineering gi site isu thaboi no onthokna bo hona bada mateng pangnasi akhui nasu pangba ba pangjage haibo ofun ri thamjaraga media gi friend aduga angdabal ke nari praja sing official sing aroi boini kai khumno bo chari Coalition against drug and alcohol ta kadana lisang sinna ngalingai matamdage nisagi mayukta satarapa campaign singe saruka mo aina amasung Manipur Kunaida Nisana Piba Saiting Singbo Paktok Sak Tokna Wakanda Kantan Minabage Pandamda Mayakaba Nishana Mahiri Kunaida Piba Saiting Ka Haiba Hiramda Numagyo Eba Academic Awareness Program Pa Ama Lema Pokpampa Mohindro Alampa High School to Adopanda Bangtokre Taramadada President Member Sinko Oina Ningtobzam Dorenta Pas President Kada Sawampa Variant Principal Lemapokpampa Mohindro Alampa High School Athokpamp Amadi Athokpampo Ombi Bimola President Kada Thawan District Committee na Wiki Amadi Academic Awareness Program pa aduki resource person loina Takhalambam Gichandra Maitei Secretary General Kadana Wiki Bakaloina na Sawan Variant Principal Lemapokpam Mohindro Alampa High School Athokpamna Mahiro Ishingda Pongdo kibada Mahiroi Shingna Ladik Laishu Yampa Haiduna Yamna Asa Sauna Zatkiba Mahiroi Kea Ama Lamakangda Mahangna Tinariba Mamanaba Singna Nisa Saramba Misaka Ma Oyambadage Mahaksu Punduna Chaba Takpa Horakbadage Addiction to Oyaktuna Mahaki Academic Career Mangsin Babu Yaudabanate Maramba Aduna Addiction to Hag Oikibada Mioi Aduna Mahaki Hanage normal life da halapa haibasi yamna luba amadi yamna tangna thokpa amani Maramaduna Kwaidike Apaba Kongtang Haidagadi Nisa Asi Karino Haiba Masak Pawa Kangdaba Asina Oigani Haikibagaloinana Taramatuda resource person do ina Sarugia Kiba Takelambangi Chandra Maidena Machangoiba Nisaki Matangda slide show Pituna Wapanga Thamki Nisa Kudimaka Haksangda Sohanba Ngaktane Masida Nungtigi Dose Pikna Chang Naina Sesanarabadi Haksang Pagali Haidawa Wapamase Arambane Haksang Sohaliba Degree Kenahanba Kaktane Sokpadi Chap Manana Sohali Maramaduna Masina Lana Thazanaduna Nisagi Ipakta Kongda Hanbagi Maramamo Hele Maramaduna Masi Pate Kanglabanina Kaidonunda Testori Devani Haiba Wapangkasu Tanki MBBS Amadi BDS Tambagin National Testing Agency NTA Naloba National Eligibility Come Entrance Test NET result Hydrocrabasu Directorate of Health Services DHS Manipur NET Merit List Ngasipawa Toktabana Mahiroi Shink Kok Ngaunare Mama Passingna Ngasi Lampenda Labor Directorate Thompson Dana Kongsan Sang Kre Kongsanka Aduda Sarugya Kiba Kairau Wangkem Brojen Kauba Mahiroi Amage Apopana Hai Zunke Tarik Taramarida Netke Fall Lauto Krabane Asuk Wiraba Directorate na Manipur Married House Power Toktana
लेबना मेडिकल तमननबगे थौरांग तौरिबा महिरोइसिंगदा वकल जरान हंबा अमा ओहले करी खुदोंग का चातब लेबना मेरिट लिस्ट ngasi phawba thokpa ngamdribano lamdam asige oriba phibam asida karigumba internet thingzang ke bathoklabadi mahiroi seng ke e paw phaunawa phangawdabana mahi tamba phangawroi dra haibagi mi paiba phaunare maram asina athubada directorate na hairiba merit list thokpi phongdoke सुमाइन तब से नुआइते सी खरा कोई सीरियसली लवियु अदु मयाम की बिहाफ ता थुबद तब याब कइनो नोटिस थोपीब्रा अदगी खबर हापीब्रा अदु कइगुम्बा म नेसेसरी एक्शन जो तबियु हाबसे पेरेंट्स मोइना मयाम की बिहाफ ता हाइजबनी थासगे तांग तरामापन जुलाई गे तांग लिसिंगनी कुनमंगागे नुमिदांग वाइराम पोंग मरिरोम तारकपदा पाबोंग पोसमम सोनामनी रिटायर IPS officer lamdam sige sangnaraba socio political commentator na manung matam satana sembeba mapuge leikolda tinkhibada jamwak ipsa jiribam branch SWA amade KSA jiribam branch na matho thamoi shokna awaba phungduk sari loinana imung manungge awabada sarugya sari haina lup asina thadoropa cherolamana phungdoragle zerona sina makatana phungdorakpada pabungna lamdam sida noma kangdana thoklaba issue singda miyamge minna kongka oinaba wahi kya phungduktuna miyambo achumba lambida khongdanaba amadi abhava samas ama oinaba poktak kya pibiramba pabungne pabungge poktak sing nasa aikhoina hinglingeda kaidongnungda kausaroi hana cherolesina makhatari explore the history of Kanglaipak Manipur haiba hiramda lamdampa asage puaribo khanganabagi pandamda first state level Kanglaipak history competition pangtonglageni haina Kanglapa student association KSA na phongdoragle hiramasaga mari leinana ngase khuyathongda leiba Kanglapa student association KSA ge loisangda pangthokiba paugi mifamba amada Kanglapa student association KSA ge secretary general Sanjoy Khulapamna hai sahi liseng ke kyagi pyo puari leiripa iramdam Kanglaipak Manipur asige puaribu matam sangna miraiduna lakpana marampo oiduna hauraglipa mahiroi khunaida iramdamba asige puaribu mapung phana khangnanabage changyamna namely asigumba phibamba asida kanagumba miyoi khujok kharage manglanta amage damakta iramdam asige puaribu makhoina pamba mongda ithokduna Miyambo lana lamsingnaba honarakpa lepalaitre azagumba puaribo samdok sadoklaka iba paper article kya maming lerba janenta kya da phunglakpaga loinana laire kya leptana phungluktana miyambo lana lamsingnaba honabage thabak lepalaitre miyambo lana lamsingbage thabaka ase aikhoina matam sana thingawdaba amade makhoina iriba singka adulale haina matam sano riek tahudabana marambo idina samdok sadoklaba puari sengka adubo mapan leba ke miyo kyana achumba oina khalapge sang hengalagle azungumba samson sajanba kharana history ki lamda tawragliba attack asi aikhoina ngauthongna bagedamukta lamdamba asige asengba puari malimgi miyamda khanganaba lairik phongba paper article kya leptane iba phongba mathau tarabasu ngasigi yalomi mahiroi singna lamda masige puarige maramda article paper iba phongbage changka nemleba asina aikhoge ngasigi mironda sense of nationalism ge changka ase karamba thakta leiribage haiba ase achobo wahanga ma oragle hirama sida ahenba miyang changhaudrabade lamda masige puari ase lana lamjang khiduna khunda minariba phurup sange marakta ethnic nationalism ge maru hulaktuna hausak laidipa apunba Kanglaipa Manipur amage phajakraba masaka ase kaitharakpa yai maram asina ngasige mironge mahiroi singka asida aikhoge puare khanganduna apunba Kanglaipa Manipur amage wakalanta adu sagona handuna Kanglaipa Manipur ba nationalism ge wakalanta hanna jalhanna pagidamata lamdam asige asengba puare
khangminanaba amade hena tizinabage wakhalon mahiroisingda phahunabage wakhalonda Kanglepa Student Association KSA na sinduna lakleba August ke tang kunmarida explore the history of Kanglepa Manipur haiba thimda first state level Kanglepa Manipur history competition ama class 7 dagi 8 9 to 10 amadi 11 to 12 category ahumda pangthokadariba asida mahiru singna sarugya bio amadi KSA na jangsil lagliba khongtang asida miyamna sawa bio haina phongdoke Manipur history asi wo hena thijinda wa khalon amadi khangnaba khona nabagi pandamada pathujaiba history competition asi bu Manipur laibiba mahiru singna saru yabiduna mapung phan biu amadi laibiba Manipur gi miyamnasu mateng pangbiduna KSA na chakleba khongjang asida saru yabiu haina print and electronic media gi kuthang nagi KSA na fil tawjan Bangladesh Air Force Training Set Amada Kadaleba School Amake Campus da Kaiduna Tasbage Thagdokta Yamdrabada Mioi Taramapan Sere Chamahen Bana Sokre Uttarage Awang Thangba Sarukta Leiba Milestone School Amasung College da Jet Aduna Kaiduna Tasanbagi video footage da Mai Chauna Sakpa Masung Maiku Mapai Mapi Karakpa Ule Thagdogatu da aircraft Amayauke Haiba Wapampa Adu Military na Kampam Taukre Maine Saklaba Yauna Mio Yankai Hena Hospital na Eme Taukre National Institute of Burn and Plastic Surgery da Dr. Samana Haikibada Asibagi Masing Hangalapayai College Aduki Oza Ama Oiriba Rijal Islam na Pongdo Kibada plant Aduna building da direct Thomsila Kiba Uhawi Mahiroi Amanasu Uhawi Haike Military na Thadrok Pacharol da Bangladeshi Air Force के F7 BGI training aircraft Uttarada Kaikre aircraft Adopung Tarahmdoi minute Taru GMT 0706 ta Pakakibani Haidi Bangladesh के interim government के Luchingba Muhammad Yunus na Haikibada Darkar Oibasing Lokatuna Tizalagani Lebaksena Awaba Phongdorakli Hauzaki Sanabagi Pauda District Kang Association Ziribamna Sinduna Dibong Kunauge Community Hall Ge Kangsangda Kangkutara Tarungna Sarugiyaduna Sanariva First Mix District Kang Tournament 2025 King Asi Sanakeba Pre-Quarter Final Round Match Nungtinge Pong Amataba Matamda Mitalga MNC Ebo Panjan 0907 da Maithiba Pekre Hayenungtinda Punka Amataba Matamda Ichel Ega Yawal Biga Sanagani Ngase Sanakiba Anba Hap Mamangda Metal Amade MNC A Panjan Mari Mari Panduna Dro Eki Anisuba Ha Matungda Kangkoda Animangna Kankana Kamnaki Adobo Apiba Matam Metalna MNC Ebo Panjan Mapant Tareta Maithiba Peki Hausegarabada Maroiba Pau Amana Bizare Ngasidagi Parliament ke Nongzumi Pam Haukre Lok Sabha Madi Rajya Sabha Animagda Charang Naba Thoke High Secondary School Ge 2022 da 2022 regular da Kraba Oza Singh Talapi de Bagi Mayota Pendown Structure Thare Healthy timing and spacing between the pregnancies for Planned Parenthood Haibathim the World Population Day Thorompang Thokre Loinana MLA Kunkapi Rabadi Tataro Kimanunda Anoba Lengak Semangam Drabadi MLA Pamdaki Taduk Sarge Haina MLA Toksum location of Pondokre Imes Paudang Nasiki Matang Sada Lojere Ming Tabiri Besangba Mukahna Krumzari